MUꯒꯤ employee-na contractor-ga Mannaraga lupa Lakh 73 Lanna sisinakre ED. Manipur University-gi employee kharana contractor amaga Mannaraga lupa Lakh 73 aranba Mawongda sisinakre. University asigi furniture lebagi matangda yamlaba senpham adu aranba Mawongda sisinakibani hairi. Lupa Lakh 73 kaithokraga hauzik pawba University gi furniture pirakpa leite. Maduna maram oiraga University asigi yamlaba senpham ama arembada manghalei. Enforcement Directorate ED na hiram masigi matangda case ama lokhotpaga loinana thodok asida chenariba official Singgi property Lakh ama rom seize tawre. Enforcement Directorate Imphal Sub Journal Office ki report matungina Prevention of Money Laundering Act 2022 gi makhada chenariba employees Singgi property seize tawkibani. PML Act 2022 gi makhada lupa Lakh 73 rongi immobile property seize tawke. Manipur University gi finance officer oiramba K Jivan Kumar Singgi loinabe Konsam Ongbi Satyabati Devi gi mingda leiba residential property ama seize tawkibaga loinana MS Lorembam Enterprises ki mapu oiriba Lorembam Rameswar Mete gi lupa Lakh Nimpal ki oigadaba agricultural land ani seize tawke. CBI gi anti-corruption branch na lokhalakpa FIR amaga mari leinana investigation chathaba haukibani. National Highway 2 da free movement puksen sengu wasakpa yana ba thabak tawganu. Manipur da Kanglup ki irang sauna thokraba matung sahi ani tha manga sukraba matungda Manipur gi state asige National Highway singda maitei amasung Kuki sing fauraga chatpa yaraktre. Kuki sing na National Highway 2 da maitei sing chatpa yaroi haina ating mathamlakle. Aduga makhoina tampaki mafam sing fauraga chatliba National Highway singda Tousinnaba firap silorake. National Highway haibasi Kanglup amana makhoigi kana bakara Kakidamak Tingzillaga Tamba Yade Masi Indian Constitution ki Article 19 Busingnaba Amane Lebak asi Constitution Busingnaba Kangbu Sing asi Pawa Law Amatana Chairak Pide Maramaduna Makoina Tauriba Aranba Sing asi Law na Yabadauna Kangale Pibam asi Ohelibasi India Government ni Manipur Langaknane Law Haibasi Akan Bagisu Ason Bagisu Lay Haibasi Kanganba Ngamdragade Lebak Ado Kangkong Saiba Tabane Masimag Hauzik Manipur da Thoklibasini Hana Sunaba Khanaba haibasi karigumba matamda mafam amada adum thoe adubu matam chana laksinba matam chana aranba tawba sing cherak pibagi thabak chatharaba khaktada khana chainariba amasung aranba tawba singi thabak sing masi mayai chamhanba ngamgadoribani. Manipur thokiba sahi aniga tha manga rom suraklaba Kangluki irang asina lokhalakkiba FIR lising manga rom sukre adubu FIR amakaki investigation toba loiduna charge sheet thangalakpaga loinana wayan sangda chairak pibadi ama fawba yaudre aranba toba sing aduna makhoi kaidongai su chairak phangloi haiduna thawa sade madugi mahai oina miyamna phangle. Tenkraba National Highway matat asida miwei khuzok khara khakna maitei chatpa yaroi haina thingba amasung ngaihak laitana ban blockade tawguna miyamda awaba pibada pressure rule gi lengak asina adum yenglaga leiri. Masina taklibade lo thugaiba kangbugi thabak thoramsing asi India government ki thaujal phanglaba kangbuda utpa minungsi makhl amane haina loba yai asumna wahang kayagi maraktaga Prime Minister Narendra Modi Manipur da lakpagi khongsat mangoinana National Highway sing hangdokpa yare haina yanabagi warol ama tholakhe. Prime Minister na Manipur da lairingai fawbade makhoi karamata karimata hairakide mahakna hek satkiba numittudagi buffer zone lansilakpa yaroi haina se tholakibane maduda India government ke response ama phawba laikidabane. Manipur da pressure rule thamlaba matung chahi asige mas Nipanda National Highway 2 hangdoklagani haibagi cherol ama lengake maikaidegi tholake cherol adugi matungina bus tonglaga Kangpok Pilanba pamba maitei tholake adubu maitei puba bus adu Kangpok Pilan thokpa ngamkide Kuki gi kangbuna nungna thomba mai thanba honarakpa security force ta attack torakpana lengaki thorang adu mahayan kide police ke action da mioi ama khakse ke aduga kharana soke adubu government ki warep adude protest tawriba kangbu aduna aremba tahan ke madugi matung fana kuirabagi matung handakta October Mari thangza numita yamna lona National Highway 2 da free movement yare haiba unanaba thorang ama paikhalake thorang adu yamna khupna lona chathake micham miyam ningthina khangan kide paw fonglaba fawbada su thajaba ngamna kide sumnatagi maming khakki oina Birti Kendazit airport fawba chananaba Kangpok Piromdagi
IRBꯒꯤ bus ama atai security postki personnel mayam ama ngak selaga lakhi madugi matungda gari adumak passenger khara puraga kangpokpi lathokona senapati fawba chatki miyam khangandaba khongsat oiba amasung khudongthiba thokpa yai haina kinabana maram oiraga passenger ningthi nungaina khongsat aduda yahonkide madugi madung October 3 October 3 amuk hana passenger puthok pusin tawbagi gari adu hanagom chathokasin tawhanke madudasu passenger amata yawrakhide lengaki thaurangdi atopa state singda chatkadaba kangpokpi district ta leiriba miyamgi awaba koknaba airport phawba asoi angam yawhandana pubirakpaduni airport manungdasu tholakpa yaba khudongthiba sing ngakthoknaba akanana thaurang amasu tawribani nakalamromda Imphal Dimapurda Chachaningba Maitai Sing security sing adugi ngakselgi thaurang aduga loinana senapati fawba thinbibani hyriba thaurang sing asi Manipur lengakna public oihande lona thupna tawbani maram aduna miyamna haujingmakki oinadi thaurang adu khangnade thangai sengnamakidi pungsing ama lauthokpaga loinana bus sakadaba numit sing adu miyamda khangangadabani madupumnamak khangandana lambi hangdokle gari thaba haure haibagidi wasakpa yanaba thaurang amani haina lobada laloi matang asida panjaningba famde Manipur government thabak tawbada puksen sengba ama changi wasakpa yananaba thabakti taroidabani nakhai sengna miyamda mathau tabadu fanghalu maduda yalakpa sing loki matungina thabak lokhalu haijaningi PWZ Zenimski staff singa thengnariba khudongchadaba singda mijeng changlagani Manipur lengakna ahan boina linkhakiba medical college Zenimski hauji staff singna haujik thengnariba khudongchadaba singda mijeng changlagani haina KCP PWZ MC unification na phongdurakle lona thingkraba loop asigi PRO singkhaingama thadurakpa cherolaman hai central government ki medical college oina leiriba RIMS ta assistant nursing superintendent mapal leibada Zenims ta kuntra taruk lei RIMS ta nursing sister chamaga tra taruk leibada Zenims ta chamaga humpu mari lei RIMS ki oina anaba layeng nabagi bed lising amaga chamaga humpu mari leibada Zenims ki chatter kayang khaimathoi lei Jenimsta maram laitana promotion pangpida pibana hauzik Jenimsta kanana thabak sugadagi haiba problem ama chawna thokle wanomlaga pangyada yaragadi institution asi kari phibam arakadage michang sanga laijadaba staff singna kamdoba asiguma phibam asida Jenimski authority na hospital asida thabak sugadaba staff nursing gi maramda Khanadriba karikino haina su serol asina hanglakle Manipur government ke department kudingmakta promotion adumak pinei adubu Jenimsta amukta da post amada nursing sister marifutara nipan promotion pibagi maram karikino haina loop asina hanglakle Pistok marakta pungkun marigi manungda ijoren na nipan hatkre hauji ijoren amadi Hamas ani ki marakta Gaza gilan loisinabagi damakta misrada pistok ki wari sanring manungda ijoren gilan mising na hokiba pungkun marigi manungda Gaza da landa duna Palestine nipan lom hatkre haide hauji pawgi oina Gaza gilan asida ijoren gilan mising na hatkiba Palestine ki masing asi punna desing humputre ka samaga Marfu humdoi sukre aduga asokpagi masingna Lakh amaga lising humpu mapan ga chanipan ga nipu mathoilom henkre mislada pistok ki sanari bawari ki chapsa wafam hauzik phawi oina miyamda phongdokpa laitre hairi